ngasi numida weram phong kiba pandam pauksi degi lok thok saraka na maroibi pauksing myam na thamsigi hanbada customary law ma de alcoholic na maram oraga domestic violence thwanduna imung kaya kangkhong sahali pandam pauksi degi imung manung na thok violence hairaga sukhangnaba domestic violence asi FTC gumba occasional menace amanati natragana tangna thokpa ungkhatnaba natragana khatna sainaba dunati masidi khunai sida naraba aruba laina amani amasum exploding problem amani mental amadi physical torture ani mangna imung amada nupi singna toina sibigi maram ohelakpa loinana imung manungi mari da fawba thajana ba manghalakli kangkong saiba imung sing oheliba domestic violence ki scope asi alcoholic sing hen kan hali customary law sing na uniform civil code lehenana ba domestic violence pukning thokali lammasida lairiba nupi activist kya na toina phongdo puwap hairagadi imung dagi hauraga domestic violence asi yade have khangan ba mathoktai masagi mamang mama bu phuba saiba khaknatana phajada bu hoiba ta kya ngang saktuna saiba laubuna singba singasina angang asina tamsin khiduna makha tana violence asi angang aduna mayu makai palaba matungda chatharakani have wapam asini yu ngaoraba Mapuroiba duna hatkani haina tanarakpadagi macha puduna chenthorakhiba Imphal East ki manungsan leiba mafam amadagi nupi amana phongdorakpada Mapuroiba du covid matamdagi sel tanma lepkhre aduga namanabasing baza tholaga sen tansilu haina phubase boraki pungkun gamari yu ngauduna leiraga sel piu natrabadi thangna thilaga hatkani habina singba kya torakpadagi khulaktagi sanaba manamasing khomlaga thongal insang na piyon bauki adubu masa marigi mabuk thalanba ngamlaktabadagi bazara thoktuna phangba yon bahauki matang matamna yadabadagi yumna khara thengna halakpada lamchat naidabagi mong ngangsak bahauki masa nupi ahal adubusu yumda leibi yaroi yum pankhro nupina yumna sum leibra haina otnai bahauki manem bokto wakalabasu noi na ngamna ba yum palo hairaki nong mamahna bazar leiringi masa nupi ahal adu hatkani haina tanari haina phone torakpadagi yumda laki mapu ubada Mapuroibana nasa nupi asi thajabirage hairaki nasa nupi du sei taraga turuk tangaidi adubu maki yungowina mamana ba mada pina bo hona bada masa nupi du yadabadagi masa nupi du hatkani haina tanara poiramki masa nupi du na sen khraga maki mamada tamlubadagi nupi sigi mapamgi mi tharaktuna ma amadi masa singbu lawbula kanki adubu mapamgi miyoi sing adugi mamang makpusu masam phoidna phup horakpadagi khatna sainaba thoklaba matung makna mapamgi miyoi sing adugi mang thaduna mapamna halakhibani nupi eduna makhatana hai covid mamang na phu saiduna otnai basi yu thaklabadi tawi yu thaktrabadi tawde adubu masa nupi gi mai tambagi wahaudagi tatana khane nupi na mayum pan khraga loidi hairaga masa nupi buhantana yingi makna hai masigi 60 masi muthalagadi fagadra nupi di yungi mabema yumleima yumburembi oiba customary tingkhrabadi fagani imung manungi wari mapan thokpa phajadi nupina khangjilu amasun nupaga manarunu masigi waye sin aina ningsing laga sakliba nupi edun hai imung manungi wari eduna misimina yorolaga karigi hana khangande habiba haujikti nupa yawdrabasu isa sing mohima sing mapung fana thamangani aina thengnariba saina isa singdadi thengaloi haki alcoholism maramoiraga imung lising kya maru oina lairaba imung sing kangkhong sairi yu yonma dukan sing kasin koya yauna sin mathungna hangduknarakba sin alcoholism gi problem si hengalaki kunsuba sei sa gi hokhiba ticket manipur da lairiba nupi sing gi organization singna yu thakba yonbi ki mekta khongjang sing sin bahoraki makoina lusing duna yu mapung fana thingna ki damak laingak ta pleasure pinaba makal kya gi khongjang sing sangsilaki aduma pu kunga mathu suba sei sa horakpada yu yonba dukan sing mapam kudimakta hangduknarakba maruina rural area sing amadi mayolamdigi khara sathaba mapam sing laina phangnarakpa alcoholic singi masada yurai sin mi asobo maram sini loinana imung manung kangkhong sa helagli ba domestic violence topic sang hengalagli maram sina yu thakli bising imung manung maru oina nupi angang sing piri bisai theng sida akan mamiyeng sang mamathau tare manipur gi singi lam sing lairi ba kul kudimak masa gi customary law sing lairi maram sina lamdam si gi ba apun gi satam sagat pangamna ba customary law si semdok semjin taw mathau tare nupi gi mayek to violence ta bai bisi gender inequality gi masa amasuni gender inequality asi ariba satnabini amaramda state asi lairiba nupi singna makhoi gi
ultimate goal asi yum kai pan mani haina takpi bedana tana aikoina yum pan gadoriba Mapuroiba du ishorgumna lakadabani loinana shidriba phawa maki Mapuroiba gi yumda leigadabani asina singba singasi takpiri sialgi awaba yauna alcoholism thabak phangdabagi isu wakal gi sarangnaba social stress hairiba singasina nupi singi matakta haktengnana natragana nakoinana sataba violence singi masak singori nupi gi matakta sataba violence asi matam sangna gi oeba physical amadi mental health problem lelakpai hai violence amadi abuse singasi nupi khakta saitheng pibadana tana imung manung amadi kairoi lekai khunai adu supiri customary law na mara moiduna ikoi khunai si maning halakli loinana tungda lakadaba khunai adu gidamak mangroom na sangsin batai customary law singaji hauji oiriba asumba si yengduna semdokpa matau tare domestic violence asi khunai si da piriba sawu sapu mani masina miyam gi punsi da sauna akai piri loinana domestic violence asi launagan ba laina amagum sandorakli amaramda Manipur State Commission for Women's MSCW na piba report ki matungina kumza English ngani ga kunga matugi September taraga tarukti ki kumza English ngani ga kungani thogi September nipan phawbada complaint case mark fu mga laki matugi manung da case humpugani pan mapung pana loisin kre haina pali National Family Health Survey NFHS 2019-2020 gi report matungina dopi gi matak sataba violence asi Manipur goina sada kuntraga mga dagi nifugani thoga point nipan hengale hen oli NFHS 4 matungina leba sigi yum palabi nupi singi sada kuntraga mathoina makoi gi partner singi kutta physicals amasung sexuals natraga na emotional torture sing mayunari haina pali adubu maruoina khananingai oiribadi makoi sing adugi marakta sada tararong kaktana report torak pasini report torakti ba crime sing asi thidokkham thokpa asobi shumani nupi sing makoi masagi right khangwa madi karam na thingnagani haiba khangba tangai fadi Thaudo wathok sing asi khangdok ngamnaba the Protection of Women from Domestic Violence Act of 2005 sem khibani henisu pawsna makhatana phongdorakli loshilak point memna tentak pa pawdang katang thamjage models career center hangdok pa loinana thabak lawgi mela pangtokre thabak phangdriba naharol singna mega job fair lakpiduna khudong chaba lobiyu dingo Department of Skills Labors Employments and Entrepreneurship Government of Manipur gi makhada Directorate of Employments Exchange Complex Lampel Parts Model Career Center Imphal East Sindura Model Career Center am hangdopu loinana Manipur ahan boina thabak lawgi mela mega job fair amasu pangtok raidi Lampel Part lebe Directorate of Employments Exchange Complex pangtoki ba thawra maduda athuba mithulen oine sarugya ki social welfare fisheries amadi Skill Labors, Employments and Entrepreneurship SLEE Minister Haikam Dingon Pongdokibada Department of Skills Labor, Employments and Entrepreneurship asi atai department sing yengnabada masak thokna lehnana bonasi department asi ge wara passing punna phamina duna kari toksigi haibadi sukhana siaki mangna hai employment exchange asi horakriben harul singi khwaidigi marueba mani mapam asi laklaga makogi tungi career semgadoribani asugumba mapam asi sothna leiba haibisi lebak thibini hanisu pawsna makhatana phongdoki duga hosikuina ni myam paws matanga solution jage masum myam punana update ngaminasi